Yelhou phurup Oiminnabagi Nungsibana Maang Tharaga Ukhrul leiba Tangkhul Naga Film Association TNFA gi meehut kangbu amana relief camp sing da changjapham louriba miyam gi damak acha thagi polam sing Tengbang piramle Manipur thokliba irang asina maram oiraga tongan ba relief camp da awana kaya khangduna changjapham louriba miyam gi damak minung siga loinana angamba kharadang oirabaso mateng pangnaba Tangkhul Naga Film Association gi meehut kangbu do asi falda lakibane Association asigi President YL Robbins na luchinglaga lakiba meehut kangbu duda Tangkhul gi saknai raba folk singer Guluroven Mangsawa Manipur gi oina maming leiraba Tangkhul gi saisakpa thangmeso senglai amade Tangkhul film gi actor amasung actress kya suloina rakhi saknai raba saisakpa sing ke Bobin Randir Thauna amadi utamna chingba artist kya gi mateng loinana Chakhiba Tengbang khongchara duda Moirangkhom gi Syama Sakhi High School Singzamai da leiba Manipur College samade akampat ki Ideal Girls College sa hangba relief camp sing da chatuna Ukhrul dagi purakpa makhal makha kya gi manama sing khudol tawramkhe Tengbang piba du mari leinana Manipur College ta pangthokpa achamba thawram amada TNFA gi President YL Robbins na hai Hauzik thokliba irang asina maram oiraga tampakta leiriba ichilenau singi awabada Karada oirabasu mateng pangningbagi wakhalon ama phaurakhe wakhalon aduna Maang Tharaga tampakta leiba khangna chanaba artist singa pau faunaraba matong nungsibana Maang Tharaga Tengbang khongchara silakpane maruoina lamdam asida tangdu leitaba fibam mama puraknabagi paujel su khongchara sida sandoklamba haibasi aikhoi gi pandamne ngasi piriba cha thaki polam sing asi yambanate adubo Echilena wariba tampaki miyamna awawa tarba matamda mateng pangba haibasi aikhoi gi thaudang amani khanduna menungsi amaga loinana lakpane masida kanagumba matagi mateng laukiba leite leiriba aikhoi kharana angamba puthoknaraga Tengbang asi piba lakpani haina Ravin samakha tana phongdoke Saba yadaba mairendana how mairen ahau panganu tanam maitai nganu ha loina toktoksi kana dabani nung the nung see no let me know nung the nung see no let me know idam dam gitama how pisulumba malida singyen su hauba malida nunga su hauba malida masida oiram moi leiram khini ja Nungsib leiba phibam sida akhoi ge phaba haibsidi aphaba mapanda concept akhoi artist an khande hujidi artist myam su thabak su tob su yadaba mapan chatse habsu any function su paikhat ba yadaba se akhoi gi development yam sokmune ase adum akhoi Tangkhul Naga association da gi show say please solution se proper pambe ado akhoi na kaisu na tarapsu nasi akhoi na kitang matem pangma prop se akhoi Tangkhul Naga association gi lothorga prop ne tangtu leitana leiram bagi satam do akhoi na awaba taram matamda akhoi na tuminna leikibase asi masi khallaga as nuaidre masi madi kaisu natrasu sum unabo oina khutchoknabo oina ngahak chatlaga tamda leiriba sil now sing relief camp da leiba sil now sing dang hak unarusi haidana lakpagi khongjat asida mafam sida leibiriba relief camp da leibiriba ima iben sil now mayamna taramna okpi basi uraga yamna nungsi pukning nungsi aduga yamna harauba phumduk chari